Indo-Myanmar border pillar number 81 nakna Myanmar rom thangnaba dalaiba resistant force PDF ki kemta Myanmar gi military junta gi force singna helicopter sizinaduna ngarang nongthok-tagi landakraba matung ngasi su amukka hanna laan gi plane sing sizinaduna landa chathakhre ngasi ayuk pung 10 rom taba matamdagi PDF ki fighter sing leiramkani chingnaba mafam singda nongthok-tagi laan gi plane singna landakhe thaudok thokfam adugi manakta khundariba India gi khun sing watha khunau molfai amadi bi bongyang khul singi punja sing udok aduna maram oiduna mipai bedagi safagadaba mafam singda pagdakna lanjina haidi source amagi matung inna nakan animakna nongmai kapnakhe adum oinamak PDF ki fighter kaya asi ana asok apan yawkhrabage haibadude official oina chapchana khangba ngamdrabaso PDF ki fighter ani sibaga loinana marina asok apan nangnamba yai haidi Panbayay ngarangsu nungtil pung amarom tarakpa adwaida helicopter gunship sizinaduna bomb amasung nongmaina PDF ki kemta landa chathakibani loinana kem aduda leiramba PDF ki fighter singna su khut handuna nongmai kapnakhe amaromda khut thoknaba aduna maram oiraga leibak anigi ngamkhai nakna leidiba khunja singda aki tujungba amadi mipaiba pokhalle loinana khunja sing yumda leiba ngamnadre Umang amadi tural khongnungda lotuna lengnare haina mafam adugi khunja amana phongdorakle khunja asina phongdorakpagi matung ina Myanmar da air strike chathaba asida bomb machet oigada chingnaba khara India rom thangbada leiba mafam khara da taramba thengnare haide maram aduna khunja singna India lengakta miyam gi tamak teksing thorang lokot pinabaso apil tarakle